ngasi di chinau mayam yamna nungai ba paw ama ngasi yai pharaba meragi nong pangba numit asida akhoina yamna khaurang na ngaijarakpa aikhoi gi nungsidaba inawani thetkani na thadorakpagi paw ase chinau mayam matek ama yengminarasi Angpi district Kinyu Kaithen Manbi area di Kuki Kulai fiber sina fajinkhiba loyana Manipur lenga katawan tongan badabi kaya tanuna numit kaya ni makhui custody thamlakhiba Thawal district tagi naha ani oinam thoithoi amadi thoksom thoithoiba ngasi thetkani na thadorakre hairi hiramasi matang da khontang news na thajabya mafam dagi phongba pawgi matung inade oinam thoithoi amadi thoksom thoithoiba ngasi ayupung mari makhairom takpa matamda Kangpokpi district ke Kangpokpi police station gi maya dagi police na thetkani na rescue tawkhibani hairi tungda police ki makok thongba sing paw phawro matung makhoi ani imphal na thetkani na puthoknaba hotna khre haina su paw asina makha tari anba yabadi SP yaunana Assam Rifle da loinana akhoi gi promise to cap toba haibase thongdok oina thabak ase pangthok charani haibase thamjaningi akhoi gi kuki volunteer singna noibo misam ne haibadagi akhoi gi khutta leibada noida ati kakai nataga nungai taba kari wafam lei la akhoi gi lamina ba jing ni amlu di taw ye khoi samana no okay inau ne di thamning bo wafam leiba adi matang da chaman nei ka okay luna sana manau to manau gumna okay loina na numit khara akhoi sida lairi ngai da noini gi pin da ba wafam thamning ba leiba kari pin da ba lei pin da ba ya ma ka sula jade akhona lambi de soi haidi bo soi na sangu ba ni na kona soi sara to khangjai adubu ya ma ni ya ma sina manau luna sana to ni ju manau khoi thamu ya no pin na haninga le ka ya ma ni thaga sa hani noini bo asoi ngam atik akai yaude haina thado ani haibagi paw si kam kan da phangi yam kana la kana hari ba dum sai khoi alla leimine adum hai aduga adugumba nungai reba paw du phangakanda noini da kari aphawba le kari phawge wakhanda yum yorne hai moida khoi ma khoi family adagi khoi Shawing legend ubu phangani khamada thamoda hanya ta nuai pu Kuki jo community singna nupi angang ahalaman nataga innocent oiba khutlai pai daba mi da akoina khut thade haibigi wafam si chapchana kuki jo singna lepe haibigi wafam si hanadagi tabi bra nataga honji aina haiba wafam asida tabada noini gi pukningda penjaba nungaiba kari aphawba lei sumaina innocent da yam thina lun tawba sita ba yam nuai je haibati ngiba community ni hamasida khana chainaraga dai kana bu purakane haibati yam thina otna bi ga kam kana bu purakla haini akhoi gi kuki jo community dagi chakhadau badina akhoi lehori ba kuki jo gi community gi mi singda wafam kharadang thamning ba leiba yam ngasi akoina ngasi dagi jimda akoina halakadu matam asida akoina singi sinau kuki sinau jin akoina haina na mani masa mana moina akoina hajaning lodi singi ji akoi kuki sinau jin tau thaba khodi ma ta mai pak pa thaba to ojunu koi masa mana duna luna jana to bi smaina pathum ta ko do su soda ngam do ba adi yama jingda ana yaudana thaba si hajaning aroiba wahang oina meitei macha ama kuki gi landa asida changakkhibada noini gi thajabagi wangmada kuki jo community singna noibu thadoklakpa haibasi ngasa noini na akhoi gi meitei community da kari wafam phongdokningi akhoi ahanba sang ko de koi thawai je mangani haibati thajaba dum chawwa lei haita aduga sumaina kallani kholani gaina haira photo yamoina yam nuai to am thakasani aduga ina wani da aroibada ina thamjaning ba wafam si video namakpa sakmai sidali piba alaman singja noini da akhoi si committee on tribal unity ne haibasi khangbiba ajitan haja photo Kotu di tai ko. Kotu haibasi tai ko. Kotu haibasi na akhoi gi wafam period si leptuna noini bu kannana numit marini mangan manung asida chelaga sugadaba tawgadaba thabak maya tawe haibasi inaw anina chapchana khangbi na ba haijari ka yama ji to di ma pa bu Okay. chibai ga no oilo
Lumani tawba kutina mai pakpol ko. Yin ki da balai da su yin to. Angang ni na lari lai su sa kan ni na ko. Ai ni ebe lu da ngai. Ebe lu da ngai ya. Ngai chalu ko. Adu noi ne. Ko na ti pasana ye. Gari ne. Ngai chalu ko. Tin da ba ko ko. Terminal police station ni ko. Je chang loi na ko. Je chang loi na. Police da sine gani ko. Kare ko ngai ne ko. Okay then. Isinau mayam aina video se horen CM ge na ngai rakpada ngai ba ngamanda dana video se ana puraga lakchaba do hayeng natraga horen nongai ba video am pura lage ko nongai ba pausu yamna leire hojik aham bagi oina akhoi gi nungsiri ba inau ani se tekta kaidana thadore e haiba sila nongai man gi dana video se hana khudak te mayang ye famda thamjarak pani mayam adudi ibudo pakhang mana yai phare kanglei pakna yai phare horen di nongai ba video ma semna age ko aduga yeng minarasi